ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯣꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯝ ꯏꯁꯩꯒꯤ ꯊꯧꯔꯝꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛꯇ ꯐꯪꯈꯤꯗ꯭ꯔꯤꯕ ꯀꯣꯂꯔꯁꯤꯡꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯅꯕꯁꯨ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩ ꯈꯦꯛꯃꯟꯗꯒꯤ ꯂꯥꯡꯂꯦꯟ ꯇꯣꯜꯂꯁꯦ ꯃꯤꯁ ꯆꯂꯥꯡꯂꯦꯟꯊꯣꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕ꯭ꯔꯣ ꯑꯧ ꯃꯤꯁ ꯆꯥꯛ ꯆꯥꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯀꯣꯕꯤ ꯂꯩ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯤꯁ ꯉꯁꯤꯗꯤ ꯀꯣꯕꯤ ꯂꯩ ꯑꯗꯣ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯝꯕ ꯃꯇꯝ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩꯈꯣꯏ ꯃꯥꯌꯦꯝꯕꯝ ꯅꯤꯂꯄꯇꯤꯅ ꯁꯛꯄ ꯎꯝ ꯂꯥꯛꯂꯕꯔꯥ ꯄꯣꯏꯅꯨ ꯊꯥ ꯌꯧꯔꯛꯄꯔꯥ ꯌꯧꯔꯛꯄꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤ ꯋꯥꯁꯛ ꯇꯥꯈꯤꯕꯗꯣ ꯑꯗꯨꯅ ꯁꯛꯄ ꯏꯁꯩꯗꯣ ꯇꯥꯖꯔꯒꯦ ꯃꯤꯁ ꯑꯗꯣ ꯃꯤꯁ ꯏꯁꯩꯁꯦ ꯇꯥꯕꯤꯅꯤꯡꯕ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯃꯤꯁ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏ ꯈꯦꯛꯃꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯏꯆꯦ ꯏꯟꯗꯤꯔꯥ ꯅꯣꯡꯊꯣꯝꯕꯝ ꯏꯆꯦ ꯕꯕꯤꯇꯥ ꯏꯆꯦ ꯊꯣꯏꯕꯤ ꯑꯟꯖꯂꯤ ꯆꯤꯡꯊꯥꯝ ꯑꯗꯒꯤ ꯃꯃꯥ ꯁꯨꯕꯤꯇꯥ ꯋꯥꯍꯦꯡꯕꯝ ꯑꯗꯩ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ ꯅꯤꯅꯦ ꯍꯦꯂꯦꯟ ꯌꯨꯝꯈꯥꯏꯕꯝ ꯀꯛꯆꯤꯡꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯕꯦꯝ ꯀꯛꯆꯤꯡ ꯑꯗꯒꯤ ꯂꯥꯏꯐ ꯁꯥꯠꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒ ꯇꯥꯃꯤꯟꯅꯖꯔꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯃꯇꯝ ꯏꯁꯩ ꯃꯥꯏꯔꯦꯝꯕꯝ ꯅꯤꯂꯄꯇꯤꯅ ꯁꯛꯄ ꯏꯆꯦꯅꯁꯨ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯏꯁꯩ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
Yening Coaching Center, YCC Thobal Hauka, Asim Lampa, Sainik Nabodia, RMS Amadi, Atopa Class 6 Tigina Class 9 Pawagi, Competitive Exam Singidama, Mau Sagum na Coaching Kudong Saba Pijari. Yening Coaching SMN Singdi, First Topper in State Girls Category, First Topper in OBC Category Amadi, First Topper in Defense Category. Loina Loina na Satra Chamagi Matakta Sainik Amasung Nabodiada, Potokraba Coaching Center Amani. Mapamasina tangpi tambiri basing asi MATAM amagi JNB Thobalgi ex-student ngakani. Akang aba seat masing sunatagi humudara katani. English singani kunga mga kunkataruk session asigidama form thaba hojari. Eligibility na Class 3 pass amadi masing mathang. Screening test na lagiba January gi tang mga English singani kunga mga Sunday numit ki ayuk pung tara makai da pangthuk chagani. Mapam na Thobal Hau kamamang main block ta pangthuk chagani. Pass tawagi chang na 87%. Session February ki first week tagi haujaragani. Relief camp ta lairiba satra singidama akhanaba khudong chaba pizari. Coaching center asigi khudong chaba singdi nupa masa nupi masa ki tongan ba hostel. Matam gi oina mama mapa singda WhatsApp ki khuthangda feedback piba. Chapter wise ki test amadi regular mock test. Asomna satra singi akhanaba class su thamjari. Akupa marol gi dama call to view 700-500-1427. Loinana 600-950-7913.
loinana 7005107563 akopa marol gidama please visit yening.in. Break ki matungda taram nokchari. Ngasigi live streaming da laibiriba madi 90.0 Wahong Radio tabiriba. Pumnamak po taram nokchari tungan ba platform sing da mideng tabiriba pumnamak. Live da laibiriba. Chalalita yangkom Ranbir Maibam taram nokchari Sabir Maibam ibang buso aduga laibiriba iselang lentun asem. MD Sahid Khan ima wangkharak pa mema taram nokchari ibungangom Imphal ni memsa sawol sem taram nokchari pamnamak po Sir Mahendra Mutum Nineronia Koizam Koirom Madam Zamuna busu taram nokchari thagachari mem punamon ni indu oina she's live talay ba Sarjoy Moirang Tem pumnamak po taram nokchari makatarak po caller lokot chagi hello Hello. taram Good nokchari morning, Miss. good morning Anto jaise top tebina nine Miss. taram nokchari sai singu nabira bro Miss unajare. kari mathel chabiragi Ngasi di Miss ka thengna da bosina ra khangde nga gang goina thonge. khangdeda aiga thengna mi jingse nga thongbu chai aina su haijabani nga thongbu chardi phone phangbani miyamana ado aisa nga diam so pena so hairam gadra di khangdre As Miss ki program je ke mating Miss Pusmani ma degi Miss Mani ma ki program je na phajare yeng daga phone da su yenge radio su tai ke matik phajai haibajina lehorani haiman da thoaro mayamna nungsibidana thagat pibani thagachari ado karam bai sai khanbi ga doino haibiyo haziksi kaina poinu matam oibanina sagon sempi sarki poinu logu uraga singlahi nauna lamlan bidu tam ho rabi habdo misa dum sankalti mate masungang thokpire akoigi ima lehau ima bimola ima tombi na pikiram la aduga moirang thengi indom tamani sang adagi sanabangi leibak lei adu wahong radio diamond tv koidi thawai yang tajabanina adugi mati tamja haitare adum pisare adum mangre adagi pisare matamda koigi kaino maslaida mukana phembani miss phiro phaniklo P. Kay maso sabiri no. Haziki kaino white oina sare. White. Hanadi. Matu mapandi ka rin na kot ki. Mapandi sky blue kole miss. Sky blue na. Ado isay kana tami na gadoy no. Hazik tabing badi hatta kare komis. Ato tajare ke na kay indom sa kay myam punna. Thagachari. Say kadol tamjage poinu lawbu uraga sagol sem bishar una sakliba isay sanglakpam achosar magi mayekta sakliba isay ni kadol tamjage
thakta phaminna yawau se ngakminna sagai thakta phaminna yawau se ngakminna thamoi thamoi sinangai thamoi thamoi sinangai jenghi manam suraba jenghi manam suraba nujai samla chui thiba oi nu lobu uraga ning sing lak le nau hauna lam lan bi do tam khabi lam lan bi do tam khabi oi nu lobu uraga uraga wadi ngangda tuminna wadi ngangda tuminna angama pal machugi angama pal machugi angama pal machugi angama pal machugi moirang kijal inaki biji duna tai thoki biji duna tai thoki umangiri laibaki oi nu lobu uraga ning sing lak le nau hauna lam lan di do tam khabi 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 Thagachari mayam pomnamak thorom asida saruk yabiriba tongan tongan ba platform singda medyang tabiriba amadi 90.0 wahong radio tabiriba pomnamak po taramnok chari Facebook live ta leibiriba Swami ningombam taramnok chari Mutum Ranju Damangal aduga Lisham Rojit Monica Namayrakpam MD Amjad Khan Punsi Moirangsha taramnok chari Sangita Ningthozam Malalai Shram Medam Busu taramnok chari Sanatomba Asem taramnok chari duga sigi Facebook page ta leibiriba nauna lei YouTube live streaming ta leibiriba nauna lengsin birik leba pumnamak pusu taramnok chari Icha sobita naroibam pyari ke is CST Ken taramnok chari bungdova Kuraizam Bawong Zainta Kumar Jalta Yangkom Nirmalal Naurem Madam Roni Ningombam taramnok chari Echaroni Dananjoy Sir Dananjoy Kangabam Basu taramnok chari Bimol Takelambam M Santi Thapa Thaungamba Ningthozam taramnok chari Makha tarakpa caller mamung lokhachagi Hello Hello taramnok chari ming leifam haibiu Khongjang Mera kai te ki lan thoni ka we miss Oh karamba matam isai khan bi doino Kunja di ai na sakpa tam la balam tam
amada sakhanaki khunggangi leira adu tajagesni ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃ ꯉꯥꯡꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯕꯤꯌꯨ ꯇꯥꯕꯤꯅꯤꯡꯕꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤ ꯁꯨꯕꯤꯇꯥ ꯏꯃꯧꯅꯨꯄꯤ ꯔꯣꯟꯖꯤꯇꯥ ꯑꯗꯒꯤ ꯑꯩ ꯏꯄꯨꯔꯣꯏꯕ ꯍꯥꯞꯆꯔꯛꯀꯦ ꯇꯥꯃꯣ ꯍꯥꯞꯄꯤꯌꯨ ꯏꯆꯥꯅꯨꯄꯥ ꯍꯥꯔꯤ ꯑꯗꯒꯤ ꯀꯦꯃꯤꯂꯥ ꯁꯅꯥꯊꯣꯏ ꯉꯥꯟꯊꯣꯏ ꯑꯩ ꯁꯤꯒꯩ ꯇꯥꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩ ꯑꯁꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃꯅ ꯁꯛꯂꯤꯕ BSC ꯗꯪꯒꯤ ꯃꯌꯦꯛꯇ ꯇꯥꯝꯂꯕ ꯂꯝꯗꯝ ꯑꯃꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ lamdam amada sakhangna ki khunggangi leira pakhang phalda phamduna nujana tau yenglingai pakhang phalda phamduna nujana tau yenglingai hausu khol gi tam tha do taktana tari ngasi su tamla balamdam amada tamla balamdam amada leirang ning thibi leika phanna satringai pati hiden amada sari bandom lomna kiba o singe leirang ning thibi leika phanna satringai pati hiden amada sari bandom lomna kiba kaujan thina kauida nuja thamoi kan malli kaujan thina kauida nuja thamoi kan malli tamla balamdam amada tamla balamdam amada
Pakhang phalda thamduna Nujana tau ling lingai Hausu khol ki tam thado Tatana tari ngashisu Tam na balam dam amada Tam na balam dam amada Admission open. Board of Secondary Education Manipur. Bosem gi makha da handak ta naune affiliation phangduna. Hangdorak liba session 2025-26 ki New Era Higher Secondary School Thobal Okram Wang Matabagi High School gi section class 9 gi admission form thaba hojari. Hau ki ba sahi English sing ani taraga mapan dagi na leptana kosem no lobo finance exam sing da position holder Inspire Awards letter marks student subject toppers kaya puthokda natana 100% first division da pass tawduna kayara khana Manipur pumbagi ahanba mafam kanduna laktaba school asida mahiru sing da piriba khudong saba sing di remedial course class, separate boys and girls hostel. Ningthizana train tawraba experience leirabo oja sing amadi soundproof classroom, computer classroom, recreation hall, loinana mapung pharaba science ki lab, library, school magazine, Wi-Fi campus, classroom khudimaki smart class, study room khudimak 24-hour gi mai awat pal lehendabada natana CCTV camera na kupna monitor tawriba duguma school amani. School na loba tam test khudimak ta 90% dagi na 80% dagi tadana mark phanglakpu mahiroi singda free education amadi school gi fee free piduna puning thogaliba school amasu mahiroi singi skill development hengan anabagi damakta periodically co-curricular activities pangthokpada natana resource person sing kauduna awareness program kaya sinduna mahiru singbo mapung phaba mi am ohenaba honariba school laman new education policy 2020 ki guideline matungina class 9 dagi na 12 phaba lengdana mahi tamba yarba school asida adongi mamal yamlaba class 8 pass tawraba isa sing ngasi ma class 9 da ming sanbiduna mating leiba tunggi mirol amagi damak isa sing sembagi thodang lominarasi isa singi mamon mino yengminarasi isa semba haiba sing isa sing da piba mama mapa sing mamal nai draba khudo akupa marol gi damak call tawiu 8837040537 loinana 7085247055 New Era Higher Secondary School High School Section Thobal Okram Wang Mataba Manipur. Background matungda taram nokchari mayam pumnamakpu sigi live telengsin birakliba pumnamakpu su taram nokchari Thagachari mayam pumnama hiainu taram nokchari tharamasa saruk ya biriba tongan ba lengsin birakliba pumnamakpu taram nokchari hello taram nokchari ming laifam haibiu ai kadamadagi sodeba kawe yalangam sar taram nokchari chai singu nabirabro ta unadri alu thasira na phajong hai bona jari oh ado karam baisai khan bi doino ha sai kanto khan ki bisai da ta bi kanto da ba khogi sawaj rupi chekpan khar kai sum sangda nusi bondi oi hore adugi da ta gi tawjabani hoi yam phajabai sai ma khan bi re sir ado isai chakana kana tamina ga doino haibiu uji ki di khoi ni bi wani tamin nazar ge madam ga ado isai su matem ngang thok pirame ado isai khudol tam jaragi arabro yai fare thagachari sai khudol tam jage sagol sem bisrup na sakliba ikoi live ti awbiriba sar mahendra mutumna sai sigi mayek ibi bai sai ni sai sakliba sagol sem bisrup Chekpal khar kai sum sangda nungsi bondi oiduna nangi damak lelure punchi Chekpal khara kai sum sangda nungsi bondi oiduna nang
खन खन अहिं कया तुमखीदे नुजाय थमोय थाजरुबा हंगले नुंसी मैचा नुजाय थमोय थाजरुबा हंगले नुंसी मैचा आशुवाबा मैचाक से नोमतसु फंगलक्त्री आशुवाबा मैचाक से नोमतसु फंगलक्त्री नोमतसु फंगलक्त्री नंगीदमक लेलो पुंसी लेलो रे पुंसी एक पल खारा कैसुन संग नुंसी बोंदी ओइदुना एक पल खारा कैसुन संग नुंसी बोंदी ओइदुना नुंसी बोंदी ओइदुना नंगीदमक लेलो पुंसी लेलो रे पुंसी लेलो रे पुंसी लेम हौरीबा पुंसी से इंगलुबागी करी काने लेम हौरीबा पुंसी से इंगलुबागी करी काने दीबिरम को आवा मैसा सिंथहन को मिटलू पिरा Ibiram ko awa maisa sintahan ko mitlu pira madutana oizagene aigi punsi apenba madutana oizagene aigi punsi apenba madutana oizagene aigi punsi apenba नंगीदमक लेलो पुंसी लेलो रे पुंसी एक पल खारा कैसुन संग नुंसी बोंदी ओइदुना एक पल खारा कैसुन संग नुंसी बोंदी ओइदुना नुंसी बोंदी ओइदुना नंगीदमक लेलो पुंसी लेलो रे पुंसी लेलो रे पुंसी लेलो रे पुंसी थागचरी म्याम पुनमक शै नुशिरबा इशै क्या म्यामना खलक्तुना ताहनबिरी थागचरी म्याम पुनमक मखा तारकप कॉलर लौखुटजगी हेलो हेलो तराम नोकचरी मिंग लाइफम हाइबियू सुनबैदगी तस्लिमा को तस्लिमा लाइफ यावबुद्रो आउ साइसिंग उनरबरो उनर लोइबे चाट अदो करम बैसे खंदोइनो मंदा के निना सकपा लगी लेंग सोन हाइबेदो अदम त खपलो अदो इसे से कना कना तामिनगदोइनो तस्लिमा अदम लात लाइबो मयाम तामिनरगे थागचरी सै खुदोल तमजरागे को दुदी आउ राजेन यंकोंगपंगी मेयकता मंदाकिनीना सकलिबैसे Ling lo re kundo
ISEC Thobal, Grow Your Skills. Campaign for Student and Competitive Exam Aspirants. ISEC Thobal Hodok Charibasida, Tonga Tonga Package Karapijari. Ahanba Package da, Taruki Computer Certificate Course. Anishubada, Foundation Course for Competitive Exam, Course Model, Reasoning and Aptitude, Current Affairs and GK, Communication and Interview Skills, Personality Development. Haribasishu, Thamarigi Uina, Kudong Chava Pijari. Package Ahum Subada, 3 months Computer Certificate Course. Haribasigisu, Kudong Chava Pijari. Class Hogzagadavana, Chalibat Hasigi, December Gitan Kuntaru, English Singani Kungamari. Ayuk ke pung torong makai digina, pung mapan. Loinana, nungtil ke pung ani digina, pung mari makai fauba. Tamjari ba package ahum sing asigi manungda, tonga-tonga ba offer pijari. Haibadi, ahan bagi package asi lobada, ani subagi package asi hapjari. Ani subagi package laibada, ahum subagi package asi free da hapjari. Masi khakta natana, yamna laiba monga installment ki option su pijari. Masi khakta natana yamna nungaira ba pau amana. Winter Kids Camp and non-residential childhood development program oina. Ayuk ke pung tara digina nungtil ke pung ama faubada, computer, internet and IT, cyber security, soft and life skills, spoken English and Hindi, moral and personality development. Hariba sing asi class 1 digina class 9 phaugi manu haibadi sahi manga digina sahi tarom de phaugi manung da leiriba mahiroi singi khudong chaba pijari. Hariba sina saliba tha sigi December gi tang 18 digina English singani kunga manga January gi tang 15 phaugi khudong chaba pijari. Entry fee sukna tagi lupa 589 akopa marol gi damak tanabiu 8974328686 loinana 7005356020 ISEC State Office Manipur ISEC Building Thobal Okram Mataba opposite New Era Higher Secondary School Thobal da laktuna tanabiu. Break ki matungda taram nokjari mayam pomna makpo makha tarakpada caller ama mulaw khatjage. Hello. Hello. Taram nokjari ming leifam haibiu. Aise kumathem amujau yarpong nongbrang degin. Taram nokjari sir. Okay. Karamba isai khanbi doino. Amom na gona sakwa akoi gi taibong wakhal na mangbingai na tawai sei do. Adu kana tamina gadoino haibiu. Tabasi life to lai ba degi wahong radio ta bir pamam pa musudum tamina jarage. Thagachari adudi isai khudol tamjarage mayam puna tamina si. Thank you. Haubam mirai ba gi mayekta oja hamom na bana sakliba isai. Taibang wakhana manglingai Hakchang na malimde tindringai Taibang wakhana manglingai Hakchang na malimde tindringai Thawai leirang leinusi Madung kang duna mangringai Thawai leirang leinusi Madung kang duna mangringai
taibang wakalna mangdringai hakchang na malemda tindringai taibang wakalna mangdringai nung ki koi lon bina palem shana pudri ngai kham nung ki koi lon bina palem shana pudri ngai ai gi aroi ba matam da Paudam lam ge ko nusinap amda ai gi aroi ba matam da Paudam lam ge ko nusina kada tai bang wakhal na mangdringai hakchang na malim de tindringai ho tai bang wakhal na mangdringai nangbu kaya danusiba aigi senglabat hamoyla nangbu kaya danusiba aigi senglabat hamoyna Piroi nai nai nusina kada Piroi nai nai nusina kada Tamlam ge aigi hamoi gi nusiba Tamlam ge aigi hamoi gi nusiba Tai bang wakhal na mangdringai Hakchang na malim de tindringai Tai bang wakhal na mangdringai Hakchang na malim de tindringai Thawai leirang leinongsi Madung kang du na mangdringai Hawai leirang leinusi Madung kang du na mangdringai Tai bang wakhal na mangdringai Hakchang na malim de tindringai Tai bang wakhal na mangdringai Thagachari miyam pumnamak tharom asida saruk yabiriba
तोंगान तोंगान प्लेटफॉर्म सिंगदा मिजेंग ताबिरिबा पुनमक पसु तराम नोकचरी फेसबुक ता लेबिरिबा अमदि यूट्यूब लाइव साइट ता लेबिरिबा पुनमक पसु तराम नोकचरी बुम मायबम नाउबी सिंह एम कैरोसन खाबा तराम नोकचरी सर महेंद्र मुतुम तराम नोकचरी पुनमकपो तेनबा ब्रेक अमतंग लौजगी Admission open. Ibemal Bisal Academy Higher Secondary School. Hari basi admission hangdokchari. School asigi haukibe English singani kungo humdoigi. Bosemna loba SSLC exam da all Manipur gi oina 14 position holder takraba school amani. Polling thogatpo oina position holder oriba student aduda TBS Superior ama Chairman Ibemal Bisal Academy Higher Secondary School na PBK. Panjariba school asigi class pre-nursery degina class 8 phawgi oina admission form thaba hojari. Class 2 degina Class 8 fauba entrance test pangtok jagani. Entrance test asigi matamna lakliba January gi tang ahum English singani kunga manga. Ayu ke pung mapan tava matamda school asida pangtok jagani. Naune admission tawbinaba satra satri singna school asigi form lobiraba yagani. Form thajinbagi aroiba matam lakliba December gi tang kuntaru English singani kunga mari. Akang naba sit kharkaktamak lawjagani. Hana lakpa satra singda khudong chaba pijari. Larik tambibada natana co-curricular activities jagoi thangta crafts ki loinana mora saba amadi quiz competition singbasu takpi tambiri hena khudong chabadi school band service loinana bus amadi boarding loinana day boarding gi khudong chaba leizari akuba maro khangbiring basingna office hour ayu ki pung 9 digena nungthengi pung mari phawbada lakpiduna khangbiba yagani loinana call tobiu 8414040150 amukana 8414040150 khangan jariba Ibemal Bisal Academy Higher Secondary School Sapam Khongjau ब्रेक की मतुंगदा तराम नोकचरी ngasi aroiba caller lokhatchagi karamba isai khanbira habdu myam puni yengminasi hello good morning miss good morning taram nokchari minglai from haibiu airo patri bamon lekagi nithaujam rabi taram nokchari sir karamba isai khanbidoino matam isai mata khanjage miss aroiba caller sore daw yai ani phangde ngasi phangba kimati harawi Yes, target ado sai dudi tingajam bitin chandan sakpa taibangda aigi ni haiba ngamdabi hana tawba sai de matang kanha den ado isai se kana kana tamina ga doina haibiu tabi ning bai khoi adum sida lumga ta cha bami khara adum caller pangdaba alamani taptage aigi imabo jomuna adigi imabo noyon adigi aigi manaba bonbi adigi aigi inaw sinhaiba sinthangamba Sismita, Sisiga, life chat lady ba amadi wahong rido tabi puna makatami na jage. Thagachari saikudal tamjagi myam puna tamina si. Laishram Kumar Singh iba isaini. Taibangda aigi nihai bangamdrabi manglanda lakuko nungshirabi taibangda aigi nihai bangamdrabi manglanda lakuko nungshibi taibangda aigi nihai bangamdrabi manglanda lakuko nungshibi ikai na inakta phamduna ikai na inakta phamduna nungshiwari sharakho shina taibangda aigi nihai bangamdrabi manglanda lakuko nushirabi Bulairangni khan batam lage
लैरामी खनबा तमलगे वाखल गिलैनम तादुन ले लगे पेंद्रबत खमोशे पेले खंदूना पेंद्रबत खमोशे पेले खंदूना ngajage punshigi aroiba mitku taibangda aigi ni haibandrasu manglanda lagu ko nushiragi Pongdok ning bayawa se Pongdok chahauge Hangjaning bawa hangsu Hangjahauge Warishana si pao janasi Warishana si pao janasi Khaurang base amukta को खनबिरो लाव ताइबंग आइगिनी हाइबंगंद्रसु मंगलांदा लागु को नुशिरावे मंगलांदा लागु को नुशिरावे इकाई ना इना फंदुना Nungsiwari sharako nungsina Taibangda aigini haibangrabi Manglanda lagu nungsirabi Manglanda lagu nungsibi Tahan Zakriba isay sigaloy na live phone-in program matam isay gitawrang matanga sa tuloy sinjari. Makatarak pa taromda nung tigifong liba pao si singdagi lagtok chaba maroy ba pao amadi matam giwafam rasifal mayang puna mo taminasi. Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yadaba sina singba sigi laing gi khudong saba pijari masi khaktana tana allergic oiba gout leiba heart amadi masigi mari leinaba leina sing diabetes amadi haksang gi weight hengatpa tonga leina kaya gi maram dasu tanabibe yagani Ningtaukaban numit tagina thangja numit ki ayuk pung 8 dagina pung 2 fauba loinana nomaiji numit ayuk pung 9 dagina nungthil pung 3 faubagi Dr. Unabi bagi khudong saba phangbigan akopa marol gidama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Paring Kaksing Khunyai Lekai Mama mapagi thaudangdi masa masubu mahi masing tamhanduna matik saba mi ma ohenman adurebadi pik iba angang singbo khoina matau kramna larik tamhangadagi asobu khawjau kaya managanda pohalaga angang singbo khoina mahi tamhalaga hektamak larik hegadori malem gi oina angang singbo mahi masing tambibagi tongan bachana kanglung kaya marum semkre malem gi honglang iba khongjela sidasu aikoi gi pik iba angang sing asi mahi masing tamna nabagi damak anobo khongthang sing asi dekoi yoksin batangai fadre adu iba tarabadi khongjom bazar da inong nona hangdok seri the base kids care center hari basigi admission hangdok cher nauna hangdok
ꯍꯥꯡꯗꯣꯛꯆꯔꯤꯕ ꯗ ꯕꯦꯁ ꯀꯤꯠ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯕꯦꯕꯤ ꯒ꯭ꯔꯨꯞꯇꯒꯤꯅ ꯄ꯭ꯔꯤ ꯅꯁꯔꯤ ꯐꯥꯎꯕꯒꯤ ꯁꯨꯞꯅꯇꯒꯤ ꯀ꯭ꯂꯥꯁ ꯑꯅꯤꯈꯛ ꯍꯥꯡꯗꯣꯛꯆꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯅꯅꯕꯒꯤꯗꯃꯛ ꯀ꯭ꯂꯥꯁꯁꯤꯡ ꯃꯊꯪ ꯍꯥꯞꯀꯠꯆꯒꯅꯤ ꯊꯕꯛ ꯆꯤꯜꯂꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯗꯦ ꯕꯣꯔꯗꯤꯡꯗ ꯊꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯔꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯨ ꯂꯩꯕ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯁꯦꯟꯇꯔ ꯑꯁꯤ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ